Aramai Piaro Robin Mangang Kwarakpamna Magi Facebook page ta asomna update tawli handak Aramai Tingal gi commander mayam amana mathang inkol gari bandan thamna liba singsi magi nupi gi sana sanabdi oiramoi lebak singa ko de tangai fadaba pot chei leina nabo oirangani yolo isil inauksa aikhoi noigi di atataini yonba yaba loina yonthoknaro aigi su yamna satkhre miyamda khanganba yamna yamkhre lanthum mangkhrise noi aikhoi gi di atataini na sirasu nongmatangdi miyamna kappaga leimana ama ani katpiramaga sahi olakpada napi haujillaga santhi phaijillaga lore lanse thibong ahau bu charga sumi lali haidna karemnaraga sum yengbagi kangbu amasu lei makhoi suni aikhoina ngaklibasi aramai leader korongan bakhuman magi status ta asumna update tawli migina mama mapana kem thambiramdrasu suklai leremdrabasu hajin bani khangde huran bani khangde lainaba honaba aikhoigina ipa ipuna thambiramba sing manghanaba honaba social media da cm chairuba sing phaba haure Facebook amadi tongan ba social media gi platform da Manipur gi Chief Minister N Biren amasung atopa miyoi sing da thakshi khasi yaugdaba imung manung taba nuaita wai wata sizinaraga chaiba amasung ngangba sakpana singba mathakta police na drive chathaba haukhibga loina na miyoi tara hena police na phagat khre hari police tagi phangba pau amagi matung ina Manipur police amadi cyber crime tha amasupna social media platform da Chief Minister yauna miyoi kya da chaiba amadi aranba pau sandokpa miyoi sing phaganaba drive chathaba hore tha amasupna chathagadaba drive asigi matungin haukhiba numit kharani asida CMU chaiba amasung ngangba sakpa chenaba miyoi tara hena police na phagatuna jail da thamkhre miyoi khara amana phaganaba koithi thiri haina pau sina hairi Jiribam district ki mobung da ngasisu amuhan khuthok na khre Kuki terrorist sing na Jiribam district ki tongan mafam sing da attack chatharakhiba adugi makha tarpada ngarang numidang Jiribam gi mobung khulda mitegi yum ani da nomai kapsinduna landar khirba matungda ngasisu amuhan khuthok na khre press na phangba pau gi matung ina ngasi numid yungma dwai da aphaba makhal gi khulai paiba Kuki terrorist sing aduna Jiribam district ki mobung gi senjang da leiba maitei khulsing da akan mamong da nomai kapsilakre maduda khul ngak pasing na sukhut handuna nakal ani gi markta nomai kapnakhi adubu aso open yawbagi pawdi leitri nomai kapnare haibagi paw hek phangbadagi mafam aduda ahenba central forces amadi state forcing sangsinduna thiba humbagi thabak chathakre makhata na hojik phawbi oina pamda pathokdok sing thokpagi pawdi leitri kawada thokhiba thokdok mari leinana rims ta laikanarakhibi naurem Sanjita leikhidre postmortem loiraga mathau mangam pangthoklagani Haukiba tang trying to give rims ki ICU da aruba phim da laikanarakhibi kawa naurem lekai digi laisram ningol naurem ongbi Sanjita sei kuntrani toy mapuroiba dipak ngasi rims ta leikhidre rims ki authority digi phangmu pawgi matung ina mahak ICU da ventilator haptuna aruba phim da laikanarakhiba adubu mahak ngasi nungthil laikanaba ngamdana pung 2:19 rom tabada leikhidabani Laikidre Sanjita gi hakchang postmortem tawnana bigidamak rims ki mokta thamkhre panba yabadi tha asigi taragi numidang pung 10 rom tarakpada Imphal West district ki Singjamai PS ki manung chanba kawa amasung Singjamai gi marakta national highway chamaga ani gi lambi paringda miyamna khongjang changsinbada security force na tear gas kapagi maikhuna Sanjita gi imung da taduna Sanjita maikhuna maram oiduna sor phunbadagi rims hospital la laikanarakhiba loinana mahaki tha mapan gi naupuribi pibuk nungi angang su tha asigi 13 da leikhidabani hari naurem Sanjita leikhidre haibagi paw hek phangbaga rims hospital la JAC amadi imung manungi miyoi sing lakhibaga loinana leikhidrabagi Sanjita gi hakchang rims mokta postmortem tawnanaba thamkhre JAC imung manung amadi nupi mayungi imung manungi miyoi sing yauna wari chanaraba matung leikidrabi Sanjita gi hakchang kawa naurem lekaida poloiba haina yanakhibani hari